लोइसिलिदबो तांग तारे पांग मिसे अभिजीत मखुद अनी चंगदुना मायलसनागी ममितु फाक्तोकनबो होनेई कहिनो हाइनि हाइबदो थुरोमे आई फिसिंगसे फोरमलगा इमागी ताकलिबा मु थोलुदने अदुदि इमागी ताकलिबदो आई गोइने चलसे नंग आई कादोइने लाओ अदुगा चलुरसे वा हाइदोदुसु अदोइने फजन हायरगे होय याई अदो हायरमलगा तुमिना मकोक नोंथदुना लेख्रे अभिजीतना मुन्ने येंगलदुना कैदोरगेसुना हायुसे अइंगोंद कोइगनो नंगना हाइनिंगबदो अदुम हायुसे हिदाक लेनबो पैसादी तातोन पुरक्ट्री नत्रगा तातोन ओइना लेकपसु याय अहै अंगाउबिसिदि अइना लेरगा लोरे अदुगी वाइरा वागनुसे अइ लेसिदि नंगिदमक्ता अइ लेसिदि अइना लेपिरिसिदि मायलसनाना तपना मोली मोली हायरकदबा मांदना लेपी लेपीदनी येंगलुबददी फम्मगा दुम लेरमी अभिजीत नोक्तुना नंगदे एंगोंदा लोना लोना येंगी ओइरे आइदि खंगदबा ओरेंदगी नंगना उबदा फमलगा लेरमरोय लेपगा लेरमगे वाबो वादबा यारबा नत्रा मोमो नोक्तुना हाइबकु मकोक सुनोमली मायलसनादु कुमनुसे नुंसी सुसिली अदुना इमानाबो फरकपदा नंगमु नारकनी होय कुमनुसे ओरेनी दाक्ति सोइदबि लेबिगद्रा शना अभिजीत ममितु खजिक लुक्थदुना येंगदुना अइना लेने हाइख्रबदि सोइदना लेगने अइना तोरी खनबदुदि तौदबा यादबने खनबदा हौख्रबदि थबक अदा खरमखैदि तौबा हौख्रबने मसीदा नंगना हेन्ना लुना खंजिनिंगाय ओइदे मायलसना हाइखे हाइदोकलुरगा इकाइबसु फावी यारनिदा डॉक्टर फागी तौबनी लेट्रसु नंगिदा अइगोंद इकाइबा पीबा गाइदुरा से अइ वा महान हाइगे नंग अइबु अहेनबा पाम ओइनदि उगनो अइना अहेनबा पाम मिसे ओइरमबा तारबदि मसी वासे नंगोंदा हौदोकलमोय केवानो दो तो नंगी डॉक्टर हाइबदा हाना सेमु दादा नत्रगा तामो हाइना अदुम कौरसु याय मायलसना इकाइना के हाइबनो ताहौद्रबा नकना लेमंदना खरा चथोकेरा तानबा मी इकाइरिंगिसिदा अमुक इकाइबा पिरि से इकाइबा पिबा नति नंगी इचम चमजबना तौदा दादाने याम ngauजे याम पामुजे यामना सुनुंगसिजे अदुमकना ड्यूटी लेतबा नुमित्ता फावबा ड्यूटी लाक्लिबसे करिनो पाखुमसिबु लेत्रबा करिनो दा हाइरगा लेसिबा अमुकसु नुपिया ताद्रो हाइमा ताब्रे मिसना अदगी हेलरोय मसीदी करुंगांगने फरे आई चलगे खुमनिंगद्रबनिना फजना होय चलो ओ हौजिकता आइना चलेगे हायरगा खुमलपा होय नंगिदी होय हायसिना सेमे होय नंगसे याम नुसिदबा मा यावरि कदाइदनोमा यामनुसु फुनिंगबा कदाइदा यारे कोन फजन हायगे फुस फुरनी अइना फुबा यादेको फत्ते अभिजीत वादु फरक तारकलनी खनबगी फिबम यौरगली खंगबनरा समजिलाई फरिसे नंगसुकुमो इमा होय मनाक्ता लेरो ngसाइदगी वरि सनबदा फिसिंगसिसु लोइना कंगलमनी पुसिंगिबबु यानी चंगो यारे कोन सनरसे होरेंदो कावगनो कावरे हाइदना हेक वर्ड मनुंगदगा नयाग हिगतलमबा हेक्ता शटकदबने आइना कइदोगे हाबदा गेंगोदु फिसु कंगलमनी तपना याम तपना हाइरपनी अदबु अभिजीत की मनासिदी करंबनो खंगदे हेक्ता हाइरई कंगलमनी आई पुसिंगिरागे माई थमोय हुपी इतु शना मायलसना आई इरनाय अदुम नोसिंजरगे
ꯃꯤꯉꯣꯟꯗ ꯍꯥꯏꯕꯗꯨ ꯀꯌꯥ ꯍꯩꯅꯗꯦ ꯂꯧꯁꯤꯜꯂꯣꯗꯅ ꯑꯗꯨꯗꯤ ꯑꯃꯨꯛ ꯌꯦꯡꯂꯛꯏꯗꯨ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯐꯍꯟ ꯌꯥꯗꯦ ꯌꯦꯠꯄꯟꯖꯒꯦ ꯍꯥꯏꯗꯣ ꯍꯦꯛ ꯃꯇꯧꯏ ꯅꯪ ꯃꯤꯡꯁꯦ ꯑꯣꯜꯂꯁꯦ ꯌꯥꯝ ꯆꯥꯟꯅꯗꯧꯕ ꯑꯃ ꯂꯩꯔꯦ ꯑꯕꯤꯖꯤꯠꯅ ꯃꯌꯥꯒ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯩ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯑꯗꯨꯕꯨꯔꯣ P4 ꯀꯩꯔꯣꯝꯗ ꯃꯥꯜꯂꯦ ꯈꯪꯗꯦ ꯍꯥꯏꯔꯛꯑꯣ P4 ꯄꯔꯃꯥꯅꯟꯗꯤꯅꯤ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯃꯤꯡ ꯊꯣꯟꯕꯒ ꯌꯥꯝ ꯍꯩꯔꯦꯗꯀꯣ ꯍꯩꯖꯩꯅ ꯑꯩꯈꯣꯏꯗꯤ ꯍꯣꯔꯦꯟ ꯁꯥꯟꯅꯔꯁꯤ ꯑꯩ ꯇꯥꯇꯣꯟ ꯑꯆꯤꯠꯅ ꯉꯥꯏꯔꯝꯃꯅꯤ ꯆꯠꯂꯦꯀꯣ ꯑꯕꯤꯖꯤꯠ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯥꯒꯤ ꯑꯆꯤꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯐꯨꯅꯤꯡꯈ꯭ꯔꯦꯗ ꯃꯤ ꯅꯦꯛꯂꯒ ꯐꯣꯟꯁꯤꯔ ꯀꯩꯅꯣ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯍꯩꯁ ꯑꯩꯅ ꯐꯨꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯐꯨꯕꯗꯤ ꯉꯝꯃꯣꯏ ꯃꯥꯅ ꯑꯩ ꯑꯣꯏꯅ ꯐꯨꯊꯔꯛꯇꯅ ꯑꯩ ꯑꯃꯨꯛ ꯏꯆꯣꯞ ꯆꯣꯞꯂꯅꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄꯅꯤ ꯅꯨꯡꯁꯥꯅꯁꯨ ꯌꯥꯛꯅ ꯁꯥꯔꯛꯄ ꯃꯇꯝꯅꯤ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯡꯁꯥꯅꯤ ꯀꯦꯜꯚꯤꯟꯅ ꯏꯃꯥꯎ ꯀꯥꯏꯗ ꯂꯩꯒꯦ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯄꯅꯤ ꯁ꯭ꯇꯤꯌꯔ ꯀꯥꯐꯝꯗꯨꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯁꯅꯔꯦꯝꯕꯤꯗꯨ ꯑꯉꯥꯡ ꯄꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯥꯛꯏ ꯀꯧꯕꯗꯤ ꯂꯦꯞꯈ꯭ꯔꯦ ꯁꯅꯔꯦꯝꯕꯤꯅ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯏꯃꯥ ꯀꯧꯔꯤꯗꯤ ꯆꯥ ꯊꯛꯁꯤꯗꯅ ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯆꯉꯥꯡ ꯑꯣꯏꯅ ꯁꯅꯔꯦꯝꯕꯤꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯧꯕꯤꯔꯣ ꯏꯃꯥꯅ ꯂꯣꯟꯕꯅ ꯍꯥꯎꯔꯅꯤ ꯀꯦꯜꯚꯤꯟꯗꯨ ꯁꯅꯔꯦꯝꯕꯤꯗ ꯉꯛꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯅꯪꯗꯤ ꯀꯩꯗꯧꯔꯕ ꯑꯉꯥꯡ ꯂꯣꯔꯤꯁꯤꯗꯤ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯏꯃꯥ ꯑꯗꯨꯝ ꯀꯧꯕꯤꯔꯣ ꯑꯩꯅ ꯂꯣꯟꯕ ꯆꯥꯗꯤ ꯍꯥꯎꯔꯣꯏ ꯆꯥꯛꯁꯨ ꯊꯣꯡꯂꯔꯣꯏ ꯌꯨꯝꯁꯤꯗꯁꯨ ꯀꯨꯏꯅ ꯂꯩꯔꯔꯣꯏ ꯀꯦꯜꯚꯤꯟ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯑꯥꯔꯊ ꯈꯪꯗꯦ ꯍꯥꯎꯔꯔꯣꯏ ꯊꯣꯡꯂꯔꯣꯏ ꯆꯠꯂꯅꯤ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤꯈꯛꯃꯛꯅꯤ ꯇꯥꯔꯤꯕꯁꯤ ꯀꯩꯒꯤ ꯅꯪꯗꯤ ꯁꯤꯗ ꯂꯩꯇꯅ ꯀꯥꯏꯗ ꯂꯩꯗꯨꯕ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯅ ꯀꯝꯗꯧꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯧ ꯂꯥꯡꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯦ ꯑꯩꯁꯨ ꯌꯨꯝ ꯂꯩꯖꯩ ꯀꯦꯜꯚꯤꯟ ꯍꯟꯗꯛꯇꯤ ꯁꯥꯎꯒꯠꯇꯨꯅ ꯑꯩꯕꯨ ꯀꯗꯥꯏꯗ ꯏꯁꯧ ꯂꯥꯡꯒꯦ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯜꯚꯤꯟ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯁꯥꯎꯔꯒ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯖꯤꯛꯇꯁꯨ ꯅꯣꯛꯎꯗꯅ ꯐꯥꯔꯃꯛꯇꯗ ꯆꯦꯟꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤꯁꯦ ꯑꯩꯕꯨ ꯌꯥꯝ ꯄꯪꯕꯒꯤ ꯃꯑꯣꯡꯗꯒ ꯃꯥꯅ ꯑꯩꯕꯨ ꯃꯤ ꯐꯥꯕꯗ ꯍꯥꯏꯈ꯭ꯔꯤꯗꯨꯕꯨ ꯇꯥꯔꯝꯂꯔꯣꯏ ꯈꯪꯂꯤ ꯃꯥꯜꯂꯦ ꯀꯩ ꯀꯥꯟꯅꯗꯕꯗ ꯁꯥꯎꯔꯒ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯒ ꯑꯉꯥꯡꯗꯨꯁꯨ ꯀꯟꯅ ꯀꯞꯄꯤ ꯅꯣꯡꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯆꯨꯔꯤ ꯒꯥꯌꯟꯇ꯭ꯔꯤꯅ ꯏꯕꯦꯝꯃ ꯏꯁꯨꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯞꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯊꯦꯝꯕ ꯌꯥꯗ꯭ꯔꯕꯣ ꯈꯪꯗꯦ ꯏꯃꯥ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯁꯥꯕꯨꯡ ꯇꯧꯋꯦ ꯊꯥ 2 ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯃꯤꯈꯨꯕꯤ ꯂꯩꯇꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯅꯗꯦ ꯄꯦꯟꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯀꯦꯜꯚꯤꯟꯒ ꯁꯅꯔꯦꯝꯕꯤꯒ ꯈꯛ ꯊꯃꯣꯏꯅꯨꯡꯗ ꯄꯦꯟꯅꯗꯕꯅꯤ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯑꯋꯥꯕꯁꯤꯡꯗꯨ ꯂꯣꯠꯇꯨꯅ ꯃꯣꯃꯣꯟꯇ ꯅꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯁꯅꯔꯦꯝꯕꯤꯗꯤ ꯁꯅꯔꯦꯝꯕꯤꯅ ꯏꯃꯥ ꯇꯥꯃꯣꯁꯨ ꯂꯩꯇꯦ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯕꯦꯝꯃ ꯅꯪ ꯄꯥꯕꯨꯡ ꯀꯧꯔꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯒꯥꯌꯟꯇ꯭ꯔꯤꯁꯨ ꯃꯄꯨꯔꯣꯏꯕ ꯁꯅꯥꯍꯜꯕꯨ ꯀꯧꯕ ꯆꯠꯈꯤ ꯁꯅꯥꯍꯜꯅ ꯁꯤꯟꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯀꯧꯗꯨꯅ ꯁꯅꯔꯦꯝꯕꯤꯒ ꯒꯥꯌꯟꯇ꯭ꯔꯤꯒꯅ ꯑꯉꯥꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯊꯥ 2 ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕꯇ ꯁꯤꯟꯕꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯊꯣꯔꯛꯄꯅꯤ ꯎꯔꯦ ꯂꯥꯞꯅ ꯀꯦꯜꯚꯤꯟꯒ ꯑꯕꯤꯖꯤꯠꯀ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯁꯅꯔꯦꯝꯕꯤꯅ ꯏꯃꯥ ꯑꯥꯗꯒꯤꯁꯤ ꯇꯥꯃꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯑꯕꯤꯖꯤꯠꯀ ꯂꯩꯔꯤ ꯄꯣꯏꯔꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ
ꯍꯦꯔꯥ ꯅꯪ ꯇꯥꯃꯣꯒꯤ ꯃꯔꯨꯞꯅꯤ ꯑꯃ ꯐꯨꯔꯤꯠ ꯑꯉꯧꯕ ꯂꯤꯠꯄꯁꯦ ꯑꯣ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ ꯏꯕꯦꯝꯃ ꯃꯈꯣꯏꯁꯨ ꯀꯧꯈꯤꯁꯤꯗꯅ ꯀꯣꯟꯅ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯔꯁꯦ ꯆꯠꯂꯁꯦ ꯒꯥꯌꯟꯇ꯭ꯔꯤꯁꯨ ꯃꯃꯧꯅ ꯍꯥꯏꯕꯗꯨ ꯌꯥꯔꯗꯨꯅ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯏ ꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯀꯦꯜꯚꯤꯟꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯈꯪꯗꯕꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯊꯦꯡꯅ ꯂꯩꯊꯣꯛꯈꯤꯕꯅꯤ ꯒꯥꯌꯟꯇ꯭ꯔꯤꯁꯨ ꯃꯃꯧꯅ ꯑꯉꯥꯡ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕꯅ ꯑꯗꯨꯛ ꯊꯦꯡꯂꯕꯗꯨ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤ ꯁꯅꯔꯦꯝꯕꯤꯁꯨ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯗ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯑꯩ ꯊꯣꯡꯂꯒꯦ ꯆꯥꯛꯇꯣ ꯏꯃꯥꯁꯨ ꯋꯥꯔꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯋꯣ ꯌꯥꯗꯦ ꯌꯥꯗꯦ ꯏꯃꯧꯁꯨ ꯋꯥꯔꯝꯒꯅꯤ ꯏꯃꯧꯁꯨ ꯑꯗꯨꯝ ꯇꯧ ꯏꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯃꯥ ꯀꯩ ꯊꯣꯡꯁꯤꯒꯦ ꯏꯔꯣꯟꯕꯒ ꯀꯥꯡꯍꯧ ꯑꯃꯒ ꯍꯦꯛꯇ ꯇꯧꯁꯤꯜꯂꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯦꯟꯁꯥꯡ ꯁꯦꯝꯂꯤ ꯋꯥꯈꯜꯗꯁꯨ ꯃꯑꯣꯡ ꯈꯜꯂꯤ ꯇꯥꯃꯣꯒꯤ ꯃꯑꯣꯡꯁꯤꯗꯤ ꯅꯨꯡꯁꯤꯔꯕꯁꯨ ꯃꯥꯜꯂꯤ ꯑꯃꯨꯛꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯇꯧꯏ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯐꯥꯎ ꯍꯥꯏꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯎꯪꯗꯨꯅ ꯑꯃꯨꯛ ꯂꯩꯔꯗꯤ ꯋꯥꯔꯕꯣ ꯏꯃꯧꯕꯣ ꯒꯥꯌꯟꯇ꯭ꯔꯤꯅ ꯍꯥꯏꯔꯛꯄꯅꯤ ꯁꯅꯔꯦꯝꯕꯤꯒꯤ ꯈꯟꯖꯥꯟꯅꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯒꯥꯌꯟꯇ꯭ꯔꯤ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨ ꯃꯀꯣꯛꯇꯣ ꯊꯥꯡꯒꯠꯂꯛꯏ ꯁꯅꯔꯦꯝꯕꯤꯅ ꯃꯈꯥ ꯇꯥꯅ ꯏꯃꯥ ꯇꯥꯃꯣꯁꯦ ꯍꯥꯟꯅꯗꯒꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯂꯩꯕꯗꯒꯤ ꯒꯥꯌꯟꯇ꯭ꯔꯤ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯃꯧꯁꯨ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗ ꯏꯃꯧꯗꯣ ꯁꯥꯎꯅꯤꯡꯕꯁꯨ ꯂꯩꯔꯝꯃꯣꯏ ꯏꯃꯧꯗꯣ ꯀꯔꯤꯒꯤ ꯃꯥꯅ ꯁꯥꯎꯔꯝꯒꯅꯤ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯁꯅꯔꯦꯝꯕꯤ ꯈꯪꯉꯤ ꯃꯅꯦꯝꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯕꯅꯤ ꯈꯪꯂꯤꯕꯅꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯂꯕꯁꯨ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯁꯥꯒꯩ ꯑꯗꯨꯒꯤ ꯌꯨꯝꯕꯤꯔꯦꯝꯕꯤ ꯑꯃꯅꯤ ꯁꯅꯔꯦꯝꯕꯤ ꯃꯈꯥ ꯇꯥꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯒꯥꯌꯟꯇ꯭ꯔꯤꯁꯨ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯃꯃꯧꯗ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯍꯥꯏꯗꯅ ꯈꯥꯡꯉꯤ ꯁꯅꯔꯦꯝꯕꯤ ꯃꯀꯨ ꯃꯅꯦꯝꯕꯨ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔ ꯐꯥꯎꯕ ꯀꯦꯜꯚꯤꯟꯗꯤ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯦ ꯁꯣꯝꯗꯅ ꯑꯚꯤꯖꯤꯠꯅ ꯚꯥꯏ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯐꯖꯩꯅꯦ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯕꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯦꯜꯚꯤꯟ ꯅꯣꯛꯂꯒ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯍꯪꯒꯦ ꯈꯜꯂꯒ ꯂꯥꯛꯂꯤꯁꯤꯗꯤ ꯍꯪꯗ꯭ꯔꯤ ꯁꯨꯝ ꯉꯥꯡꯅꯗꯅ ꯂꯩꯔꯦ ꯑꯦ ꯑꯩꯒꯤ ꯀꯩ ꯋꯥꯅꯣ ꯅꯪꯒꯤꯁꯨ ꯂꯩꯔꯝꯂꯗꯤ ꯈꯜꯂꯤ ꯍꯥꯏꯔꯨꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯄꯨꯁꯤꯟꯗꯣꯏꯅꯣ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯅꯤ ꯑꯚꯤꯖꯤꯠꯅ ꯑꯃꯨꯛ ꯑꯗꯨ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯒꯤꯁꯨ ꯀꯨꯏꯔꯔꯣꯏ ꯄꯨꯁꯤꯜꯂꯛꯑꯅꯤ ꯃꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯑꯦ ꯃꯃꯤꯡꯗꯤ ꯀꯥꯏꯗꯩꯅꯣ ꯅꯪꯅ ꯈꯟꯕꯁꯤ ꯑꯆꯝꯕꯗꯤ ꯃꯥꯟꯗꯦ ꯀꯥꯏꯗꯩꯅꯣ ꯍꯥꯏꯔꯨꯁꯦ ꯍꯥꯏꯌꯨ ꯍꯥꯏꯔꯣ ꯉꯥꯏꯍꯥꯛꯀ ꯈꯜꯂꯒ ꯀꯣꯟꯅ ꯈꯪꯉꯣ ꯚꯥꯏ ꯃꯁꯥꯅ ꯌꯥꯔꯤꯔꯥ ꯌꯥꯗ꯭ꯔꯤꯔꯥ ꯑꯃꯗꯤ ꯇꯧꯔꯤ ꯑꯗꯣ ꯑꯩ ꯎꯕꯗꯒꯗꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯋꯦ ꯀꯩꯅꯣ ꯅꯨꯄꯥꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯥꯟꯅꯗ꯭ꯔꯦꯕꯣ ꯅꯤꯄꯥ ꯅꯪ ꯍꯥꯟꯅꯒ ꯃꯃꯥꯡꯗ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯁꯨ ꯎꯏ ꯀꯦꯜꯚꯤꯟꯅ ꯌꯥꯔꯦ ꯑꯩꯒꯤ ꯇꯣꯛꯁꯤ ꯑꯩꯒꯤ ꯀꯣꯟꯅ ꯑꯃꯨꯛ ꯈꯟꯅꯁꯦ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯥꯏꯗꯩꯅꯣ ꯈꯪꯅꯤꯡꯂꯦꯗ ꯕꯨꯠ ꯅꯪꯕꯣ ꯍꯥꯏꯔꯣ ꯃꯇꯝꯁꯨ ꯊꯦꯡꯂꯦ ꯑꯩꯁꯨ ꯅꯨꯄꯤꯅ ꯉꯥꯏꯔꯝꯃꯅꯤ ꯑꯚꯤꯖꯤꯠ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯂꯒ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯨꯄꯤꯅ ꯉꯝꯂꯕ ꯑꯣꯏꯔꯦ ꯀꯦꯜꯚꯤꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯈꯨꯠꯀꯗꯨ ꯀꯥꯔꯟ ꯆꯠꯇꯨꯅ ꯄꯨꯜꯂꯒ ꯈꯪꯗꯦꯗ ꯑꯩꯁꯦ ꯈꯟꯗꯨꯅ ꯋꯥꯈꯜ ꯀꯌꯥꯅꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯈꯜꯂꯤꯕꯁꯦ ꯃꯍꯥꯛꯅ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯃꯥꯒꯨꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕ ꯎꯔꯒ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯈꯤꯗ꯭ꯔꯕ ꯏꯆꯥꯗꯣ ꯅꯧꯅ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯍꯜꯂꯦ ꯑꯚꯤꯖꯤꯠ ꯇꯞꯅ ꯃꯁꯤꯅꯦ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯑꯋꯥ ꯑꯅꯥ ꯑꯄꯦꯟ ꯄꯦꯟꯗ ꯈꯪꯒꯗꯕꯅꯤ ꯍꯣꯏ ꯑꯣꯏꯔꯝꯕ ꯇꯥꯏ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ
ꯑꯩꯅ ꯃꯤꯈꯨꯕꯤꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯃꯗꯨ ꯃꯥꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯟꯕ ꯇꯥꯕꯅꯤ꯫ ꯑꯕꯤꯖꯤꯠ ꯈꯨꯗꯥꯡꯗꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯄꯨꯡꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯚꯥꯏ ꯃꯇꯝꯁꯤꯗꯤ ꯊꯦꯡꯂꯦ, ꯄꯨꯡꯁꯦ 10:30ꯕꯨ ꯍꯦꯜꯂꯦ꯫ ꯏꯃꯥꯈꯣꯏ ꯏꯆꯜꯈꯣꯏ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ꯫ ꯀꯥꯎꯕꯨ ꯀꯥꯎꯔꯦ, ꯐꯔꯦ ꯑꯩ ꯁꯣꯜꯂꯒꯦ, ꯑꯗꯣ ꯍꯥꯏꯗ꯭ꯔꯤꯅꯦ ꯅꯪꯅ ꯍꯦꯛꯂꯝꯗꯅ꯫ ꯑꯕꯤꯖꯤꯠ ꯅꯣꯛꯂꯒ ꯍꯥꯏꯒꯅꯤ ꯀꯩꯗꯧꯔꯒꯦ, ꯑꯣꯐꯤꯁꯔ ꯃꯕꯨꯛ ꯐꯠꯇꯕ, ꯑꯩꯅ ꯄꯥꯝꯃꯨꯕꯒꯤ ꯂꯣꯠꯂꯒ ꯊꯝꯕꯁꯤꯗ ꯑꯩꯁꯦ ꯗꯣꯛꯇꯔ ꯃꯕꯨꯛ ꯐꯠꯇꯕ ꯑꯣꯏꯅ ꯎꯕ꯭ꯔꯣ? ꯀꯦꯜꯚꯤꯟꯁꯨ ꯅꯣꯛꯂꯒ ꯎꯗꯦꯗ ꯑꯩꯒꯤ ꯃꯔꯨꯞꯃꯨꯛ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯆꯨꯝꯕ ꯆꯠꯄ ꯗꯣꯛꯇꯔ ꯑꯇꯥꯡꯕꯅꯦ꯫ ꯑꯗꯨꯅꯕꯨ ꯑꯩꯅ ꯑꯩꯒꯤ ꯋꯥꯔꯕ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯌꯥꯔꯦꯀꯣ ꯊꯥꯒꯠꯂꯒ ꯇꯤꯀꯤ ꯄꯤꯖꯕꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤ꯫ ꯑꯩꯗꯣ ꯅꯦꯛꯁ ꯁꯟꯗꯦꯗꯗꯤ ꯂꯥꯛꯀꯅꯤ ꯑꯌꯨꯛꯇ꯫ ꯀꯦꯜꯚꯤꯟꯅ ꯌꯥꯏ ꯂꯥꯛꯑꯣ ꯉꯥꯏꯔꯝꯗꯣꯏꯅꯦ, ꯊꯦꯡꯂꯦ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ, ꯍꯣꯔꯦꯟ ꯌꯨꯝꯗꯒ ꯑꯃꯨꯛ ꯆꯪꯍꯜꯂꯔꯣꯏ꯫ ꯍꯣꯏ ꯑꯩ ꯂꯩꯖꯍꯧꯔꯒꯦ, ꯊꯤꯟꯗꯣꯛꯑꯔꯣꯏꯒꯦ, ꯁꯤꯗꯒꯤꯗꯤ ꯀ꯭ꯋꯥꯇꯔ ꯒꯦꯔꯦꯖ ꯐꯥꯎꯕꯗꯤ ꯆꯠꯄ ꯌꯥꯔꯅꯤ꯫ ꯍꯣꯏꯅꯦ ꯌꯥꯔꯦ ꯂꯩꯖꯍꯧꯔꯣ, ꯑꯩꯁꯨ ꯌꯨꯝꯗ ꯌꯧꯅꯤꯡꯂꯦ꯫ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯀꯦꯜꯚꯤꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯕꯤꯖꯤꯠ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯑꯋꯥꯕ ꯌꯥꯎꯗꯅ ꯂꯩꯖꯔꯛꯄꯅꯦ, ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯨ ꯃꯍꯥꯛꯅ ꯏꯆꯜꯗꯨꯕꯨ ꯃꯨꯟꯕꯤꯈꯤꯕ ꯃꯤꯀꯨꯞꯇ ꯑꯣꯏꯈꯤꯕ ꯁꯛꯐꯝꯗꯣ ꯅꯧꯍꯧꯅꯅꯗꯤ ꯎꯍꯟꯗꯕ ꯑꯣꯏꯔꯁꯅꯨ, ꯏꯆꯜ ꯁꯅꯔꯦꯝꯕꯤꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯕꯤꯖꯤꯠ ꯃꯣꯃꯣꯟꯒ ꯅꯣꯛꯇꯨꯅ ꯑꯃꯗꯨꯕꯨ ꯉꯁꯤꯒꯤ ꯊꯣꯛꯂꯛꯄꯒ ꯎꯗꯦꯗ, ꯑꯩꯅ ꯌꯨꯝꯗꯒ ꯍꯟꯗꯕ ꯃꯈꯩ ꯂꯩꯔꯤꯁꯦ ꯃꯤꯅꯗꯤ ꯑꯩꯕꯨ ꯌꯨꯝꯒ ꯂꯩꯇꯕ ꯗꯣꯛꯇꯔꯅꯤ ꯈꯜꯂꯝꯒꯅꯤ, ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯁꯦꯟꯅꯕꯗ꯫ ꯃꯆꯤꯟꯗ ꯁꯣꯟꯅ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯀꯦꯜꯚꯤꯟ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯍꯤꯡꯒꯤ ꯄꯨꯡ 1ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯊꯝꯂꯝꯗꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤꯗꯤ ꯇꯨꯝꯂꯝꯗ꯭ꯔꯤ꯫ ꯃꯌꯥꯏ ꯀꯥꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯉꯥꯡꯗꯨꯕꯨ ꯄꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯦꯜꯚꯤꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ꯫ ꯀꯦꯜꯚꯤꯟ ꯇꯞꯅ ꯇꯨꯝꯗ꯭ꯔꯤꯕꯣ? ꯁꯅꯔꯦꯝꯕꯤ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯏꯁꯧ ꯃꯆꯥ ꯑꯃꯁꯨ ꯂꯥꯡꯉꯛꯏ꯫ ꯑꯣꯏꯅꯖꯔꯤꯕꯅꯤ ꯇꯟꯖꯥ ꯏꯆꯥ ꯆꯥꯗꯅ꯫ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧ ꯂꯩꯒꯦ ꯍꯣꯁꯄꯤꯇꯥꯜꯗꯨꯗ? ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯑꯒ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯀꯣꯛꯇꯨꯗ ꯌꯥꯎꯔꯤꯕ ꯃꯔꯤ ꯃꯔꯥꯡꯁꯤꯡꯗꯣ ꯂꯣꯏꯅ ꯅꯥꯟꯊꯣꯛꯂꯕꯣ? ꯑꯝꯇ ꯁꯝꯅꯗ꯭ꯔꯕꯣ? ꯀꯦꯜꯚꯤꯟ ꯉꯛꯅ ꯌꯦꯡꯉꯤ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯔꯛꯄꯗꯨꯗ, ꯑꯗꯨꯕꯨ ꯇꯞꯅ ꯀꯩꯗꯧꯔꯤꯅꯣ ꯍꯧꯖꯤꯛꯄꯣ? ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯆꯤꯌꯔꯗꯨ ꯆꯧꯀꯥꯟ ꯀꯥꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤꯅ ꯀꯔꯤꯅꯣ ꯁꯤꯕꯣ? ꯂꯥꯏ ꯇꯤꯟꯒ ꯎꯅꯔꯖꯥꯠꯂꯣ? ꯁꯛꯐꯝꯁꯦ ꯇꯣꯏꯅ ꯑꯣꯟꯕ ꯍꯩꯕ ꯃꯤꯁꯤꯕꯨ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯌꯨꯝꯗ ꯀꯣꯛꯍꯟꯈꯤꯅꯤ꯫ ꯍꯥꯏꯅ ꯑꯉꯥꯡꯗꯨ ꯄꯨꯔꯒ ꯀꯥꯈꯠꯂꯛꯏ꯫ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯀꯦꯜꯚꯤꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯖꯔꯤ, ꯀꯥꯟꯁꯤꯟꯕꯗꯤ ꯀꯥꯟꯁꯤꯟꯗꯦ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯀꯦꯜꯚꯤꯟꯁꯨ ꯆꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯆꯪꯂꯛꯄꯗꯤ ꯆꯪꯂꯛꯇ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯦꯜꯚꯤꯟꯅ ꯑꯍꯤꯡꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ? ꯇꯨꯝꯃꯨꯔꯣ ꯌꯥꯗ꯭ꯔꯣ? ꯁꯅꯔꯦꯝꯕꯤ ꯇꯞꯅ ꯑꯩꯗꯤ ꯉꯁꯥꯏꯅ ꯇꯨꯝꯅꯤꯡꯂꯦ, ꯑꯉꯥꯡꯁꯦ ꯏꯃꯥꯅ ꯃꯄꯥ ꯂꯥꯛꯑꯒ ꯇꯨꯝꯍꯜꯂꯣ ꯍꯥꯏꯔꯝꯃꯦ꯫ ꯀꯦꯜꯚꯤꯟ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯒ ꯇꯨꯝꯕꯗꯤ ꯀꯩꯗꯧꯒꯦ? ꯑꯩ ꯑꯃꯨꯛ ꯉꯥꯏꯔꯝꯃꯤꯕ꯫ ꯃꯃꯥꯅꯒ ꯇꯨꯝꯕꯗꯤ ꯀꯩꯗꯧꯋꯦ ꯃꯃꯥ ꯁꯥꯕꯤ? ꯁꯅꯔꯦꯝꯕꯤꯅ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯅ ꯇꯧꯕꯅ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯧꯔꯥꯡꯅꯅ ꯑꯩꯒ ꯇꯨꯝꯒꯦ ꯍꯥꯏꯕꯅꯦ, ꯌꯥꯗꯦ ꯏꯃꯥꯅ, ꯃꯄꯥ ꯏꯁꯧ ꯂꯥꯛꯑꯒ ꯇꯨꯝꯍꯜꯂꯣ ꯍꯥꯏꯔꯝꯃꯦ꯫ ꯀꯦꯜꯚꯤꯟ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯂꯨꯛꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯔꯦꯝꯕꯤ ꯈꯪꯉꯤ ꯂꯨꯛꯊꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯅꯤ ꯍꯥꯏꯕ, ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯑꯗꯨꯗꯤ ꯑꯉꯥꯡꯁꯦ ꯑꯩꯒ ꯇꯨꯝꯍꯜꯂꯣ ꯍꯥꯏꯔꯤꯕ? ꯁꯅꯔꯦꯝꯕꯤ ꯀꯤꯔꯨꯞ ꯇꯧꯅ ꯐꯔꯦ, ꯑꯗꯨꯗꯤ ꯑꯉꯥꯡ ꯃꯆꯥꯁꯦ ꯇꯨꯝꯕꯗ ꯃꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ パイꯗꯨꯅ ꯑꯉꯥꯡꯗꯨꯒ ꯄꯨꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯁꯅꯔꯦꯝꯕꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯀꯩꯁꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫